ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯇꯦꯟ ꯑꯣꯐ ꯍꯥꯔꯠꯁꯇ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅ ꯑꯩꯅ ꯃꯦꯖꯤꯛ ꯇꯧꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨ ꯉꯁꯤꯁꯤ ꯃꯌꯥꯝ ꯑꯩ ꯃꯦꯖꯤꯛ ꯑꯃꯈꯛ ꯇꯧꯖꯒꯦ ꯂꯣꯏꯔꯀꯥꯟꯗ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯒꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯃꯦꯖꯤꯛꯁꯦ ꯑꯩꯅ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯒꯦ ꯑꯩꯅ ꯁꯦꯝꯖꯕ ꯃꯦꯖꯤꯛꯅꯤ ꯃꯌꯥꯝ ꯌꯥꯝ ꯐꯖꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯔꯤꯚꯤꯜ ꯇꯧꯖꯗ꯭ꯔꯦ ꯔꯤꯚꯤꯜꯁꯦ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯑꯦꯅ ꯑꯩ ꯍꯟꯊꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯇꯧꯖꯔꯛꯈꯤꯅꯤ ꯔꯤꯚꯤꯜ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯈꯤꯅꯤ ꯗꯥꯏꯅꯥꯃꯣꯒꯤ ꯑꯗꯒꯤ ꯑꯃꯒꯤ ꯑꯗꯒꯤ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕꯁꯨ ꯂꯩꯇꯕꯅꯤ ꯕꯦꯠ ꯀꯃꯦꯟꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯦ ꯑꯗꯨꯅ ngasi tawjadojina mayam aina magic se mayam da utlaba matungda loirakanda tutorial tawjadoini loifuk yangbiro aduga mayam ngasi channel sibu nongna thengnabi channel sing yawbiragadi please subscribe tawsanbiro like tawbiramo aduga kainodi sumaina magic reveal aduga magic tutorial nungai nungai ba entertainment oiba video kyam ai pugalakjage adu mayam ngasi gidi magic se haujarage magic se sumaina card se isam chamba card se nam tawrage ko mayam si card se sumaina ko sum thadra kanda angang yana stop harakadoneba eni mafamda ko sana ai sum thadarakpum famda ko stop harakadoneba aduda lepkadoneba ko me adu myam niyam narji ko baby nangna eni mafamda stop harakadaba ko stop sida ko adu tadi si myamna sigi card se yangbi hawro haidi remind to bi hawro ningjangaga thambi hawro aduga सी कार्ड सिदेदा दम आइना सुवाना हापचरगे को म्याम अदु मरक्ता दम हापचनजरगे बको अदुगा आइना सिदेदा बॉक्स मागी बॉक्स नि को बॉक्स इन सारो तोपन सिदा टेप जो आइना नपसलगा थमे बा टेप नपसला थमे अदुगा सी बॉक्स सिदा अखोगी हांग बनी को म्याम सिदा कैम याउदे दम खाली नि आइदे कैम याउ बॉक्स नते बको अदुगा सी अखोइना खुमजन बिरजी बॉक्स जु लोइना कायरे मल्ले सिगी masagi box ni ko si card sigi sedum tawrasi no ko in tawne adu siji sumaina mathaka thambirani ko ma box mathaka thambira kanda aina magic tawdone go sumaina magic tawraga ana sa lokhla kanda ko ma masagi tape to aduna card ama nappa ije si card se mayam no ai di hogde dana ngasai do ten of hearts oramani mayam ubi gibdo ko ngasai angang duna stop ayang pawang phamda lepa kanda lakiba di random card to ten of hearts oramani ba ado mayam ju puni yemne ji ko ten of hearts da natabra habido sijina aina magic toroge ko faina hojikido manung da changare ko mayam manung da changa sigi manung ji da changar tep sigi manung ji da ko duga sidagi akoina sumai toro kanda ten of hearts अदुदि मैम आई ट्यूटोरियल दो जरगे ट्यूटोरियल जे मैम गिमिक ने सादोनी को खो इसाना सादोइने अदो साबगी वीडियो दो आई मति अमा यंगमिनारजी कमाइन साबनो हाबदो अदो मैम वीडियो जे इथनन स्टैंड दरगा नंबरना आदि खरा कवरेज यौदबा मतंग मति खरा यावरानी अदो मैम नुंगाइत्रजु दुम यंगबिरो अदुगा अदुम येंगो मतमददी मैम अदुम वखल तानी को आदि कमाइन साबनो हाबदो अदो मति तो हान यंगमिनारजी अदु कांदा आई ट्यूटोरियल तो जरगे मैम गिमिक से अखोई इसाना सिमजदोइनिना सेमजको कार्ड सी बॉक्स अम लरे अदुगा सिगा चप मानबा अमदगी अइना कक्थले सिगी चांगेदको कार्ड अमगी साइज तारे अदु खितंग अइ जे खितंग सिदा हेंजनगरे अदु कसु कायदे यानबा सेमजी सिदगी अखोइना सिगी कार्ड से राना तौबिरगा कवर जे जाना पाना लौथोजिको पाना लौथोजि सी पाबगी कानाबो होरे लाकने को फेविकोल लेरे अदुगा टेप लेरे अदुगा कार्ड चंगनिको अदुगा सुमाइना सिगी कार्ड से अखोइना कइनो लौथोके आदि छाना को हैना सिदेदा छान थोमगा सिजि थोमगा खगी माइ लेयर अम थुलकनेबको लेयर दो सेटोनी लेयर दो सेटोगा सुमाइना लेयर सेटो पाहन दोइनेबको तो सुना पहला मतुंग द सीजे सी कार्ड से को सुना मति अमा सुना थुपजन बिरनी को मति अमा अदुगा सुना थुपजलनी तो सीजु सिगी सांग थुप्पी बसरुक छे असीदी
ꯒꯝ ꯇꯩꯔꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠꯁꯤꯗꯤ ꯇꯩꯔꯣꯏꯗꯣꯏꯕꯀꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯄꯣꯝ ꯁꯔꯨꯛꯁꯦ ꯁꯤꯁꯦ ꯒꯝ ꯇꯩꯁꯜꯂꯅꯤ ꯐꯦꯕꯤꯀꯣꯜ ꯇꯩꯁꯜꯂꯅꯤ ꯁꯨꯃꯥꯏꯅ ꯇꯩꯁꯜꯂꯀꯥꯟꯗ ꯐꯦꯕꯤꯀꯣꯜ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯞꯁꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯥꯔꯣꯏꯀꯣ ꯒ꯭ꯌꯥꯟ ꯋꯥꯈꯜ ꯇꯥꯔꯣꯏꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯒꯤꯃꯤꯛꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯂꯣꯏꯕꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯞꯁꯟꯅꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯃꯆꯦꯠꯁꯤ ꯑꯃꯨꯛ ꯇꯩꯁꯟꯕꯤꯔꯅꯤ ꯁꯤ ꯃꯆꯦꯠꯁꯤ ꯇꯩꯁꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯅꯞꯁꯟꯕꯤꯔꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯃꯆꯦꯠ ꯑꯅꯤꯗꯨꯁꯨ ꯀꯣ ꯁꯨꯃꯥꯏꯅ ꯅꯞꯁꯟꯕꯤꯔꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯞꯁꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯅꯞꯁꯟꯕꯤꯔꯅꯤ ꯁꯤꯒꯤ ꯇꯦꯞꯁꯦ ꯃꯌꯥꯝ ꯃꯅꯨꯡꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯅꯞꯄꯤꯔꯅꯤ ꯁꯤꯒ ꯃꯈꯥꯏꯁꯤꯒ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯒꯗꯕꯀꯣ ꯃꯥꯟꯅꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯣꯟꯊꯣꯔꯛꯄ ꯀꯥꯟꯗ ꯐꯖꯔꯔꯣꯏꯕꯀꯣ ꯑꯃꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯀꯥꯟꯗ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯡꯕꯒꯤ ꯁꯥꯏꯖꯁꯤꯗ ꯑꯃꯨꯛ ꯁꯤ ꯀꯛꯄꯤꯔꯅꯤ ꯀꯛꯄꯤꯔꯒ ꯁꯤ ꯃꯊꯛꯇꯁꯨ ꯁꯨꯃꯥꯏꯅ ꯅꯞꯁꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯅꯞꯁꯟꯕꯤꯔꯅꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔꯦꯀꯣ ꯁꯥꯔꯀꯥꯟꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯦꯒꯅꯦꯠ ꯍꯥꯞꯄꯦꯕ ꯁꯤꯁꯦꯀꯣ ꯁꯤꯗꯩꯗ ꯃꯦꯒꯅꯦꯠ ꯃꯆꯥ ꯑꯩ ꯑꯗꯨꯝ ꯂꯤꯡꯇꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩꯅ ꯂꯤꯡ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤꯀꯣ ꯀꯩꯅꯣꯗꯤ ꯃꯦꯒꯅꯦꯠꯁꯦ ꯌꯥꯝꯅ ꯃꯦꯖꯤꯛꯀꯤ ꯑꯦꯅꯤ ꯒꯤꯃꯤꯛ ꯁꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯦꯒꯅꯦꯠ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯃꯇꯣꯟꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯦꯒꯅꯦꯠ ꯃꯆꯥ ꯑꯃ ꯅꯞꯄꯦꯀꯣ ꯁꯤꯗꯩꯗ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯅꯞꯄꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯛ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯅꯞꯁꯤꯟꯅꯈ꯭ꯔꯅꯦꯕꯀꯣ ꯀꯥꯔꯒ ꯂꯩꯔꯔꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯔꯒ ꯂꯩꯔꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯞꯁꯟꯅꯈꯤꯅꯕ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯥꯔꯠ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯀꯥꯔꯠꯁꯦ ꯃꯌꯥꯝꯅ ꯂꯥꯏꯚ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯐꯦꯁ ꯇꯨ ꯐꯦꯁ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯀꯥꯔꯠ ꯕꯣꯛꯁꯁꯦ ꯁꯤꯒꯤ ꯃꯆꯨꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯅꯝꯁꯤꯗ ꯅꯞꯁꯜꯂꯣꯕ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯝ ꯑꯣꯟꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯃꯣꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯈꯨꯠꯅ ꯄꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯣꯕ ꯁꯤ ꯀꯩꯝ ꯌꯥꯎꯗꯦꯀꯣ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯐꯥꯔꯒ ꯁꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠ ꯑꯃꯗ ꯅꯞꯁꯜꯂꯒꯀꯣ ꯃꯅꯝꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯍꯜꯂꯅꯤꯀꯣ ꯍꯥꯏꯐꯦꯠꯇꯪ ꯌꯥꯝ ꯀꯨꯏꯅ ꯎꯍꯟꯗꯧ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯎꯍꯜꯂꯅꯤ ꯁꯤ ꯈꯥꯂꯤꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯥꯔꯠꯁꯦ ꯗꯥꯔꯛ ꯑꯣꯏꯕꯅꯤꯅ ꯀꯦꯃꯦꯔꯥꯗ ꯎꯕ ꯐꯪꯉꯝꯃꯔꯣꯏꯕ ꯑꯗꯨꯝ ꯈꯥꯂꯤꯗꯨ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤ ꯈꯥꯂꯤꯅꯤ ꯍꯥꯏꯕꯗꯨ ꯎꯠꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯈꯨꯝꯖꯤꯟꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ
सुमाय तौर थम्बिरनी थम्बिरकान अखोइना कार्ड फोर्स तौबजे माई माई गी अपाम पाम्बा मैम फोर्स मखन मैम लेग्रेको फोर्स तौबगी नियम मैम लेग्रेको अदो अइना तौदोइ फोर्सना कमाय तौदे हायकांदा सेदा कार्ड अतेन बमा अइना हापेबा अदि कार्ड अतेन बमा सेदा हापचले अदुगी मथक्ता थमान 10 लेहलेबा कइनोदि अखोइना होरेन स्वाना थादरको मतमदा सिगी अतेन बमा पाजे लेपनबनेबा सेदा थमान 10 से तानबगी फोर्स को तौजे अदुना सुमाना सुम थादरकांदा तपना थादरमनि हामदोको मान स्टॉप हायरकपैदो अखोइना खरेयाम थक थादगरनेबा स्टॉप हायरकपै टाइमिंगदोको अदु सि थमान 10 से तारनिको थमान 10 से तारकांदा स्वाना सि मथक्ता हापचनबिरगा सिना मु मथक्ता थम्बिरनी अदु सि खुबीनको खुबीन फारगा सि लौथोपिरनी सुमानको सि लौथोरगा सिदगी अखोइना मंतर खर सोंजनरगा खुद पाइबा मतमदा सुमाइना पायदि यारोय अमु सुमाइना पाइबिरनी दो साना कापकांदा मांगिबा मालन दा मैम गिमिक सिनानेबको अदुना मैम सिने मैम म्यूजिक से मैम फजबने शो उठप मतमदा फजनी अदुना मैम चैनल से सब्सक्राइब तौसनबिरो अदुगा लाइक तौसनबिरो मैम दि मथंगी वीडियो दम थेनरसी अमुकना मैम पुनः खुरमजरी।